ꯃꯊꯪꯒꯤ ꯔꯥಶꯤ ꯀꯨꯝꯚ ꯔꯥಶꯤꯒꯤ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤꯀꯣ 2023ꯒꯤ ꯀꯨꯝꯚ ꯔꯥಶꯤꯒꯤ ꯀꯩꯀꯩ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯍꯥꯏꯗꯤ ꯒꯥꯏꯗꯦꯟꯁꯇꯒꯤ ꯑꯗꯨꯒ ꯑꯇꯩꯀꯣ ꯍꯥꯏꯗꯤ ꯀꯔꯤꯌꯔꯒꯤ ꯃꯅꯤ ꯔꯤꯂꯦꯇꯦꯠ ꯏꯁꯨꯁ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯔꯤꯂꯦꯁꯟꯁꯤꯞ ꯀꯩꯀꯥ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦꯀꯣ ꯑꯗꯣ ꯆꯞ ꯃꯥꯟꯅꯅ ꯅꯍꯥꯟꯒꯩ ꯃꯃꯥꯡꯒꯤ ꯂꯧꯊꯣꯛꯈꯤꯕ ꯑꯗꯨꯃꯥꯏꯅ ꯁꯤꯗꯒꯤ ꯃꯉꯥ ꯈꯛꯇꯪ ꯂꯧꯊꯣꯛꯄꯤꯔꯁꯦꯀꯣ ꯑꯅꯤ ꯈꯛꯇꯪ ꯉꯥꯏꯁꯜꯂꯦꯀꯣ ꯔꯥಶꯤꯁꯦ ꯀꯨꯝꯚꯒ ꯃꯤꯟꯅꯒꯗ ꯉꯥꯏꯔꯦ ꯂꯥꯁꯀꯤ ꯁꯤꯜꯂꯦ ꯑꯩꯈꯣꯏ ꯀꯥꯔꯠ ꯃꯉꯥꯁꯤꯗꯤ ꯁꯤꯗ ꯂꯩꯔꯦꯀꯣ 2 3 4 5 ꯀꯣ ꯁꯤꯗ ꯂꯩꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯀꯨꯝꯚ ꯔꯥಶꯤꯒꯤ ꯔꯤꯗꯤꯡꯁꯦꯀꯣ ꯔꯤꯗꯤꯡꯒꯤ ꯀꯥꯔꯠꯁꯦ ꯑꯗꯣ ꯋꯥꯁꯦ ꯀꯌꯥ ꯉꯥꯡꯗꯕ ꯃꯤ ꯑꯣꯏꯀꯣ ꯍꯥꯏꯗꯤ ꯉꯥꯡꯗꯕ ꯍꯥꯏꯔꯒꯗꯤ ꯍꯥꯏꯗꯣꯛꯀꯟꯗꯕꯗꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯀꯩꯅꯣꯝꯃ ꯂꯩꯕ ꯃꯇꯝꯁꯤꯗ ꯍꯥꯏꯗꯤꯀꯣ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯁꯦꯌꯔ ꯇꯧꯊꯣꯛꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯑꯃ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯁꯦꯌꯔ ꯇꯧꯊꯣꯛꯇꯕ ꯑꯗꯨꯒ ꯏꯁꯥꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯁꯨꯀꯣ ꯌꯥꯝꯅ ꯁꯦꯟꯁꯤꯇꯤꯞ ꯑꯣꯏꯖꯩꯀꯣ ꯁꯦꯟꯁꯤꯇꯤꯞ ꯑꯣꯏꯕ ꯏꯃꯣꯁꯟ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝꯅ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯈꯣꯠꯄ ꯑꯗꯨꯝ ꯑꯣꯏꯕꯗꯣ ꯍꯥꯏꯗꯤ ꯃꯤꯅ ꯈꯤꯇꯪ ꯍꯥꯏꯔꯛꯄꯗꯒ ꯌꯥꯝ ꯊꯨꯅ ꯅꯨꯡꯉꯥꯏꯇꯕꯤ ꯈꯣꯠꯇꯕꯤ ꯑꯗꯨꯃꯥꯏꯅ ꯐꯥꯎꯕ ꯈꯣꯠꯄꯁꯨ ꯑꯗꯨꯝ ꯑꯣꯏꯒꯟꯕ ꯑꯣꯏꯀꯣ ꯑꯗꯨꯒ ꯃꯤ ꯁꯨꯝ ꯈꯠꯅ ꯆꯩꯅꯕ ꯈꯣꯠꯄ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯄꯥꯝꯗꯕ ꯃꯤꯁꯨ ꯑꯣꯏꯀꯣ ꯑꯗꯣ ꯍꯧꯈꯤꯕ ꯆꯍꯤ ꯍꯥꯏꯇꯥꯔꯦꯀꯣ ꯍꯧꯈꯤꯕ ꯆꯍꯤꯁꯦ khitang ꯅꯨꯡꯉꯥꯏꯇꯦꯀꯣ khitang ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯒꯗꯤꯀꯣ khitang ꯅꯥꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯒꯅꯤꯀꯣ ꯍꯥꯏꯗꯤ ꯑꯅꯥꯕ ꯀꯩꯀꯥꯁꯨ ꯌꯥꯎꯕꯤꯔꯝꯒꯅꯤ ꯑꯗꯣ ꯂꯥꯛꯀꯗꯕ ꯃꯇꯝꯗꯕꯨꯗꯤ ꯍꯥꯏꯗꯤ ꯅꯥꯕ ꯈꯣꯠꯄꯕꯨꯗꯤ ꯄꯤꯗꯦ ꯑꯗꯣ ꯍꯧꯈꯤꯕ ꯃꯇꯝꯁꯤꯗ ꯉꯁꯥꯏꯒꯤ ꯑꯩꯁꯦ ꯅꯥꯕ ꯇꯨꯝꯕ ꯌꯥꯗꯕ ꯈꯣꯠꯇꯕ ꯑꯗꯨꯝꯕꯀꯣ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯍꯦꯜꯊ ꯏꯁꯨꯁꯇꯨꯅ ꯃꯔꯝ ꯂꯩꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯏꯃꯨꯡ ꯃꯅꯨꯡꯗꯀꯣ ꯍꯥꯏꯗꯤ ꯀꯣꯟꯐ꯭ꯂꯤꯛꯀꯨꯝꯕ ꯀꯩꯒꯨꯝꯕꯁꯨ ꯑꯗꯨꯝ ꯈꯔ ꯂꯩꯔꯝꯒꯅꯤ ꯇꯥꯔꯒꯁꯨ ꯍꯥꯏꯗꯤ ꯁꯣꯝꯅꯗꯤ ꯃꯥꯟꯅꯕꯤꯔꯝꯃꯣꯏꯕ ꯑꯗꯥꯏ ꯀꯥꯟꯗꯨꯗꯀꯣ ꯑꯗꯣ ꯉꯁꯥꯏꯒꯤ ꯑꯩꯉꯣꯟꯗ ꯉꯁꯥꯏꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯀꯣ ꯁ꯭ꯇ꯭ꯔꯦꯁ ꯂꯩꯕ ꯑꯦꯟꯖꯥꯏꯇꯤ ꯂꯩꯕ ꯑꯗꯒꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯈꯟꯖꯟꯕ ꯈꯣꯠꯆꯟꯕꯁꯦ ꯌꯥꯝ ꯇꯧꯈ꯭ꯔꯦꯀꯣ ꯃꯃꯥꯡꯗ ꯑꯗꯨ ꯌꯥꯝꯅ ꯈꯟꯖꯟꯕ ꯈꯣꯠꯄ ꯑꯗꯨꯝꯕ ꯂꯩꯔꯒꯁꯨꯀꯣ ꯑꯩꯒꯤꯗꯃꯛꯇ ꯃꯤꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤꯕ ꯍꯥꯏꯗꯤ ꯃꯤꯗꯤ ꯋꯥꯠꯇꯕ ꯑꯣꯏꯕꯗꯣ ꯑꯩꯒꯤꯗꯃꯛꯇ ꯑꯩꯉꯣꯟꯗ ꯀꯅꯥꯅꯣꯝꯃ ꯂꯥꯛꯑꯒ ꯑꯗꯨꯝ ꯍꯥꯏꯗꯤ ꯒꯥꯏꯗ ꯇꯧꯕꯤꯕꯅꯤ ꯈꯪꯗꯦ ꯍꯥꯏꯗꯤ ꯀꯟꯁꯣꯜ ꯇꯧꯕꯤꯕꯗꯣ ꯑꯃꯒ ꯅꯪ ꯍꯥꯏꯗꯤ ꯋꯥꯈꯟꯗꯣ ꯗꯥꯎꯟ ꯑꯣꯏꯒꯅꯣ ꯈꯣꯠꯀꯅꯣ ꯀꯥꯏꯅꯒ ꯍꯥꯏꯗꯤ ꯑꯗꯨꯝꯕ ꯍꯥꯏꯕꯤꯅꯕ ꯃꯤꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯋꯥꯠꯂꯝꯃꯣꯏꯀꯣ ꯁꯣꯝꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯑꯗꯣ ꯁꯤꯁꯦ ꯍꯧꯈꯤꯕ ꯀꯥꯔꯠꯅꯦ ꯂꯣꯏꯔꯦꯀꯣ ꯑꯍꯥꯟꯕꯒꯤ ꯆꯠꯈꯤꯕ ꯃꯇꯝꯒꯤꯅꯦ ꯂꯣꯏꯁꯤꯜꯂꯁꯦꯀꯣ ꯁꯤꯁꯤꯃ ꯑꯗꯣ ꯃꯈꯥ ꯇꯥꯕꯁꯦ ꯀꯩ ꯀꯩꯅꯣ ꯍꯥꯏꯕꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯉꯁꯦꯀꯣ ꯑꯅꯤꯁꯨꯕ ꯀꯥꯔꯠꯁꯦꯀꯣ ꯑꯅꯤꯁꯨꯕ ꯀꯥꯔꯠꯁꯦ 2 of Cups ꯍꯥꯏꯅ ꯂꯥꯛꯑꯦꯀꯣ ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯨꯝꯕ ꯂꯩꯔꯒꯗꯤꯀꯣ ꯍꯥꯏꯗꯤ ꯃꯦꯔꯤꯖꯀꯨꯝꯕ ꯀꯩꯒꯨꯝꯕ ꯍꯟꯗꯛ ꯆꯍꯤ ꯑꯗꯨꯝ ꯍꯥꯏꯗꯤꯀꯣ ꯏꯟꯗꯤꯀꯦꯠꯁ ꯇꯧꯋꯦꯀꯣ ꯍꯥꯏꯗꯤ ꯂꯨꯍꯣꯡ ꯀꯩꯍꯣꯡꯕ ꯏꯟꯗꯤꯀꯦꯠ ꯇꯧꯋꯦ ꯈ꯭ꯋꯥꯏ ꯑꯍꯥꯟꯕꯗꯀꯣ ꯑꯗꯣ ꯔꯤꯂꯦꯁꯟꯁꯤꯞ ꯌꯥꯝ ꯐꯒꯅꯤꯀꯣ ꯔꯤꯂꯦꯁꯟꯁꯤꯞ ꯌꯥꯝ ꯐꯒꯅꯤ ꯑꯗꯨꯒꯊꯕꯛ ꯏꯪꯈꯥꯡꯗꯁꯨꯀꯣ ꯊꯕꯛ ꯏꯪꯈꯥꯡꯗꯁꯨ ꯍꯥꯏꯗꯤ ꯑꯩ ꯃꯤ ꯄꯨꯜꯂꯒ ꯊꯕꯛ ꯇꯧꯕꯒꯨꯝꯕ ꯀꯥꯟꯅꯒꯅꯤ ꯑꯗꯨꯒ ꯑꯩꯅ ꯑꯣꯜꯔꯦꯗꯤ ꯍꯥꯟꯅ ꯊꯕꯛ ꯇꯧꯔꯒ ꯂꯩꯔꯤꯕ ꯑꯩꯒꯤ ꯀꯩꯅꯣꯝꯃ ꯏꯁꯥꯒꯤ ꯁ꯭ꯇꯦꯕ꯭ꯂꯤꯁ ꯀꯝꯄꯅꯤꯅꯤ ꯈꯪꯗꯦ ꯀꯩꯅꯣꯝꯃ ꯍꯥꯏꯗꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯗꯨꯃꯥꯏꯅꯒꯨꯝꯕ ꯂꯩꯔꯒꯁꯨꯀꯣ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯁ꯭ꯇꯥꯐ ꯑꯗꯨꯒ ꯑꯩ ꯍꯥꯏꯗꯤ ꯃꯣꯏꯗꯒꯤꯁꯨ ꯑꯩ ꯀꯥꯟꯅꯕ ꯐꯪꯒꯅꯤ ꯑꯗꯨꯒ ꯃꯣꯏꯗꯁꯨ ꯑꯩꯅ ꯀꯥꯟꯅꯕ ꯍꯥꯏꯗꯤ ꯑꯩꯅ ꯀꯥꯟꯅꯕ ꯍꯥꯏꯔꯒꯗꯤ ꯉꯁꯥꯏꯒꯤ ꯕꯣꯅꯁꯅꯤ ꯈꯪꯗꯦ ꯃꯣꯏꯒꯤ ꯁꯦꯂꯔꯤ ꯍꯦꯟꯒꯠꯄꯅꯤ ꯈꯪꯗꯦ ꯑꯗꯨꯝꯕ ꯔꯣꯝꯗ ꯑꯣꯏꯅ ꯂꯥꯛꯀꯅꯦꯕ ꯍꯥꯏꯗꯤ ꯑꯅꯤꯃꯛ ꯀꯥꯟꯅꯃꯤꯟꯅꯕꯗꯣ ꯍꯥꯏꯇꯥꯔꯦꯀꯣ ꯁꯥꯏ ꯀꯥꯟꯁꯤꯗ ꯏꯟꯀꯝ ꯑꯗꯒꯤ ꯍꯦꯟꯒꯠꯂꯣ ꯈꯣꯠꯂꯣ ꯍꯥꯏꯕ ꯂꯩ ꯃꯤ ꯑꯃ ꯂꯥꯛꯑꯒ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯈꯣꯠꯄꯤꯕ ꯍꯥꯏꯗꯤ ꯁꯤꯒꯨꯝꯕꯁꯦ ꯃꯌꯥꯝ ꯑꯃ ꯄꯤꯔꯤꯀꯣ ꯑꯐꯕꯁꯦ ꯃꯌꯥꯝ ꯑꯃ ꯄꯤꯔꯤ ꯁꯤꯗꯀꯣ ꯑꯗꯣ ꯁꯤꯗꯀꯣ ꯑꯃꯨꯛ ꯍꯥꯏꯇꯥꯔꯦꯀꯣ ꯗꯥꯎꯟ ꯆꯠꯄ ꯌꯥꯎꯋꯦꯀꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯤ ꯃꯃꯥꯡꯗꯁꯨ ꯈꯤꯇꯪ ꯅꯨꯡꯉꯥꯏꯈꯤꯗꯦꯅꯀꯣ ꯑꯗꯣ ꯑꯃꯨꯛꯅꯦ ꯍꯥꯏꯗꯤ ꯁꯤꯗꯀꯣ ꯍꯥꯏꯗꯤ ꯁꯤꯗ ꯂꯣ ꯑꯣꯏꯒꯅꯦꯕ ꯏꯁꯥꯁꯦ ꯌꯥꯝꯅ ꯂꯣ ꯑꯣꯏꯒꯅꯨꯀꯣ ꯁꯥꯏ ꯀꯥꯟꯁꯤꯗ ꯂꯣ ꯑꯣꯏꯒꯅꯣ ꯋꯥꯈꯜ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯒꯅꯣ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕ ꯃꯇꯝꯗꯀꯣ ꯁꯦꯌꯔ ꯇꯧꯊꯣꯛꯑꯣ ꯃꯤ ꯑꯃ ꯊꯝꯃꯣꯀꯣ ꯂꯥꯏꯐꯇ ꯃꯤ ꯑꯃ ꯊꯝꯃꯣ ꯂꯥꯏꯐꯇ ꯃꯤ ꯑꯃ ꯊꯝꯃꯣ ꯍꯥꯏꯔꯒꯗꯤ ꯂꯩꯅꯀꯣ ꯑꯩꯈꯣꯏꯅ ꯋꯥꯔꯤꯁꯦ ꯏꯃꯥꯟꯅꯕꯤ ꯈꯔꯗ ꯁꯥꯕ ꯌꯥꯗꯕ ꯏꯆꯤꯟ ꯏꯅꯥꯎꯗ ꯁꯥꯕ ꯌꯥꯗꯕ ꯏꯃꯥ ꯏꯄꯥꯗ ꯁꯥꯕ ꯌꯥꯗꯕ ꯋꯥꯔꯤ ꯍꯥꯏꯕ ꯑꯃ ꯂꯩꯅ ꯑꯗꯨꯗꯨꯅ ꯑꯩꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯄꯔꯁꯟ ꯑꯃ ꯊꯝꯃꯣ ꯏꯃꯥꯟꯅꯕꯤꯒꯤ ꯃꯔꯛꯇꯁꯨ ꯂꯩꯅꯀꯣ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯕꯒꯨꯝꯕ ꯑꯗꯨꯝꯕ ꯃꯤ ꯑꯃ ꯊꯝꯃꯣꯕ ꯍꯥꯏꯗꯤ ꯏꯆꯤꯟ ꯏꯅꯥꯎꯗ ꯑꯣꯏꯔꯒꯁꯨ ꯅꯠꯇ꯭ꯔꯒ ꯀꯖꯟꯗꯒꯨꯝꯕ ꯑꯣꯏꯔꯒꯁꯨꯀꯣ ꯑꯩꯅ ꯌꯥꯝꯅ ꯇ꯭ꯔꯁ ꯇꯧꯕ ꯃꯤ ꯑꯃ ꯊꯝꯃꯣ ꯑꯩꯒꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕ ꯃꯇꯝ ꯑꯃꯗ ꯍꯥꯏꯗꯤ ꯋꯥꯔꯤ ꯁꯥꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯉꯣꯟꯗ ꯍꯥꯏꯔꯒꯗꯤ ꯃꯥ ꯐꯥꯎꯕꯗꯪ ꯂꯩꯒꯅꯤꯀꯣ ꯁꯤꯒꯤ ꯋꯥꯁꯦ ꯀꯅꯥꯝꯇ ꯍꯥꯏꯗꯣꯛꯑꯣꯏꯀꯣ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯊꯥꯖꯕ ꯇ꯭ꯔꯁ ꯊꯝꯕ ꯃꯤ ꯑꯃꯀꯣ ꯑꯗꯨ ꯀꯩꯅꯣ ꯇꯧ ꯑꯗꯣ ꯁꯤꯁꯤꯅ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ ꯂꯣ ꯆꯠꯄ ꯈꯣꯠꯄꯁꯦ ꯀꯩꯁꯨ ꯇꯧꯔꯣꯏꯀꯣ ꯉꯁꯥꯏ ꯊꯥꯅꯤꯅꯀꯣ ꯁꯤꯗ ꯊꯥꯁꯤꯒꯤ ꯃꯉꯥꯜꯁꯨ ꯂꯩꯔꯤ ꯂꯥꯏꯐꯁꯤꯗꯀꯣ ꯍꯥꯏꯗꯤ ꯊꯥꯁꯤꯒꯤ ꯃꯉꯥꯜꯁꯤꯅ ꯑꯗꯨꯝ ꯃꯁꯥ ꯃꯊꯟꯇ ꯍꯥꯏꯇꯥꯔꯦꯀꯣ ꯅꯪꯉꯣꯟꯗ ꯂꯝꯕꯤ ꯄꯤꯕꯤꯒꯅꯤꯀꯣ ꯑꯗꯨꯗꯨꯅ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯅꯤꯡꯉꯥꯏ ꯀꯩꯁꯨ ꯂꯩꯇꯦꯀꯣ ꯍꯥꯏꯗꯤ ꯌꯥꯝꯅ ꯂꯣ ꯑꯣꯏꯒꯅꯣꯕ ꯃꯔꯛꯇ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯍꯥꯏꯗꯤ ꯃꯁꯥꯒꯤꯅꯦꯕ ꯁꯤꯁꯦ ꯈꯤꯇꯪ ꯍꯥꯏꯗꯤ ꯂꯩꯅꯀꯣ ꯈꯤꯇꯪ ꯂꯣ ꯑꯣꯏꯕ ꯉꯁꯥꯏ ꯑꯩꯅ ꯁꯦꯟꯁꯤꯇꯤꯞ ꯑꯣꯏꯕ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦꯀꯣ ꯆꯦꯟꯖ ꯂꯥꯛꯄ ꯃꯇꯝꯗ ꯑꯦꯛꯁꯦꯞ ꯇꯧꯀꯣ
ꯍꯥꯏꯗꯤ ꯑꯦꯛꯁꯦꯞ ꯇꯧꯗꯦꯀꯣ ꯆꯦꯟꯖ ꯂꯥꯛꯄ ꯃꯇꯝꯗ ꯍꯥꯏꯗꯤ ꯂꯥꯏꯐꯇ ꯀꯩꯅꯣꯝꯃ ꯆꯦꯟꯖ ꯑꯃ ꯂꯥꯛꯄ ꯃꯇꯝꯗꯀꯣ ꯍꯥꯏꯗꯤ ꯍꯩꯅꯗꯕ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯂꯩꯅꯀꯣ ꯆꯦꯟꯖ ꯂꯥꯛꯄ ꯍꯥꯏꯔꯒꯗꯤ ꯂꯩ ꯑꯩꯅ ꯋꯥ ꯉꯥꯡꯗꯦꯅ ꯈꯜꯂꯁꯦꯕ ꯋꯥ ꯉꯥꯡꯗꯦ ꯍꯥꯏꯔꯒꯁꯨ ꯉꯁꯥꯏꯒꯤ ꯉꯥꯡꯗꯕ ꯌꯥꯗꯕ ꯃꯇꯥꯡ ꯍꯥꯏꯕ ꯑꯃ ꯂꯥꯛꯀꯅꯤꯅꯀꯣ ꯑꯗꯥꯏ ꯀꯥꯟꯗꯗꯤ ꯉꯥꯡꯕꯤꯌꯣꯕ ꯍꯥꯏꯗꯤ ꯑꯩꯗꯤ ꯋꯥ ꯉꯥꯡꯗꯦ ꯑꯩꯗꯤ ꯃꯥꯟꯅꯕ ꯇꯜꯂꯦ ꯅꯠꯇ꯭ꯔꯒ ꯑꯩꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯑꯩꯗꯤ ꯑꯗꯨꯝꯕ ꯃꯤ ꯅꯠꯇꯦ ꯀꯥꯏꯅ ꯈꯜꯂꯒ ꯁꯨꯝ ꯂꯩꯕ ꯌꯥꯎꯋꯤꯅꯀꯣ ꯃꯇꯥꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯃꯇꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯗꯤ ꯑꯩꯗꯣ ꯑꯍꯣꯡꯕ ꯄꯣꯔꯛꯄ ꯑꯃ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯕ ꯑꯗꯨꯅ ꯑꯍꯣꯡꯕ ꯄꯣꯔꯛꯄ ꯃꯇꯝꯗ ꯑꯦꯛꯁꯦꯞ ꯇꯧꯕꯤꯌꯣꯕ ꯑꯩꯒꯤ ꯂꯥꯏꯐꯇ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁꯤꯗ ꯑꯍꯣꯡꯕ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯂꯩꯕꯒꯤ ꯂꯥꯏꯐꯁ꯭ꯇꯥꯏꯜꯗꯅꯦꯅ ꯈꯜꯂꯁꯤꯀꯣ ꯅꯍꯥꯟꯈꯩ ꯂꯩꯔꯝꯕꯗꯨꯒ ꯍꯧꯖꯤꯛ ꯌꯥꯝ ꯐꯖꯅ ꯂꯩꯕꯗꯨꯒ ꯑꯩꯗꯤ ꯏꯆꯝ ꯆꯝꯅ ꯂꯩꯕꯅ ꯄꯥꯝꯖꯩ ꯀꯥꯏꯅꯒ ꯁꯨꯝ ꯂꯩꯅꯀꯣ ꯑꯗꯣ ꯈꯤꯇꯪ ꯃꯇꯥꯡꯅ ꯌꯥꯔꯛꯇꯕꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯂꯥꯏꯐꯁ꯭ꯇꯥꯏꯜꯗ ꯑꯣꯏꯇꯥꯔꯒꯁꯨ ꯑꯃꯗ ꯑꯍꯣꯡꯕ ꯍꯥꯏꯗꯤ ꯆꯦꯟꯖ ꯂꯥꯛꯄ ꯃꯇꯝꯁꯦ ꯑꯦꯛꯁꯦꯞ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯏꯁꯥꯒꯤ ꯑꯣꯏꯅ ꯀꯌꯥ ꯇꯧꯗꯕꯗꯧ ꯇꯧꯋꯦꯀꯣ ꯑꯗꯨꯅ ꯑꯦꯛꯁꯦꯞ ꯇꯧꯕꯤꯌꯣꯀꯣ ꯍꯥꯏꯗꯤ ꯑꯐꯕ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯑꯦꯛꯁꯦꯞ ꯇꯧꯕꯤꯌꯣ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯇꯝꯗꯨꯒꯤ ꯆꯠꯅꯕꯤꯁꯦ ꯑꯗꯨꯝ ꯂꯣꯏꯅꯔꯒ ꯆꯠꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯅꯪꯅ ꯇꯧꯒꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯂꯥꯁꯀꯤ ꯑꯔꯣꯏꯕꯒꯤ ꯀꯥꯔꯠꯁꯦ ꯁꯤꯗꯀꯣ 3 of coins ꯍꯥꯏꯅ ꯂꯥꯛꯑꯦꯀꯣ 3 of coinsꯁꯦ खितंग नहांगई लेरंबदे खरा काखटकनिको सिदा कैराक अमा थारगा काखटकेजे मयामसिना लोइ लेहौरेको हाइदि सोमगी ओइना हाइरगदि काखटखिबो ओइबदो काखटखिबो ओइरगदि हाइदि अफबनिनो कैराक थारा काखलिसे हाइदि कुमधरकप नतेदनको अतैसिना मखादा लेपगा लेरे नंगना मथक्ता काखटलगा लेरेको कैनोमा तौरिको सिदाको अइना तौरिबा थबकसे हाइदि खुदसा सु हैबो खोटपा अदुंबसु ओइरेको इसागी ओइना अदुगा चेंज अमसु याम पोरकनिको लाइफ सिदा हंदक लाक्तोरिबा चही सिदाको हाइदि चेंज से अफबरोमदनिको पोरक्तोइसे माना पोरक्तोइ अखोइन कार्डसिना हाइसे आइगी लाइफ दा चेंज लाक्तोइसे अफबरोमदा चेंज लाकनी अदुगा मीना हाइनगनिबा हाइदि मा तोइसे येंगुने काइना मखादा हाइ लेइनाको अफबरोमदनिको हाइनदोइसेको ngसाइगी हाइनबसिदा फबरोमदा हाइनबा हाइरगदि हाइदि मा तौइसे येंगो हाइदि मखादा लेपगा येंगिना मोइजो हाइ कैसु फतना मवंगदि येंगदेना हाइदि फना अदुम येंबिबदो अदुगा इसासे अदुक यामना मतिक चाबो ओइगनी मिंगोंदा हाइतारेको अइना मी मोटिवेट तौबो फावो ngमगनेबा अइगी मखादा हाइदि एज अ हाइदि थबक इंखांगता हाइरगसुको हाइदि जॉब प्रमोशन गुंबा कैगुंबा लागा एज अ टीम लीडर गुंबा नत्रगा मैनेजर गुंबा माइ ओइरगा नंगी मखादा मयाम अमा लाक्पा खोपा अदुंबसु ओइरेनाको अदो अदुमाइना हाइतारेको सिगी कार्डसेको अदो ओवरऑल अदुम याम फजना लेको मरक मरक खतंग डाउन चटपा स्लो चटपा हाइदि वाखनसे हाइदिको हाइदि मेंटली ड्रेन ओइबा सुगुंबा मयामसे हाइतारेको सी मयामसे तौहनगनो हाइदि स्ट्रांग ओइबा तमोबा हाइदि वाखन खनबा मतमदको अदो सी खतंग गाइरेको हाइदि कोइना हाइदि चेंज सेमदोक सेमजन तौगदबा हाइरगदिको हाइदि अखोइगी कुंबगी ओइना हाइरगदि अदो चही करंबा चानागे अदुगा प्रोफेशन से करम सुम यागदगे अदुसु हाइफेतंग हाइजरमगेको चही की मतंग अमु हाइजरगेको हाइदि करम चही हंदक चही से फगे हाइबदो करम चही चंगकपसेको चही 13 चंगपो फगनिको अंगांगदगी होंना दुम हाइरगेको सिमदे चही 13 सुबा चही 23 सुबको चही 13 23 चही 20 सुबा 19 सुबा 19 सुबा 39 सुबको 94 53 हुमफुमंगा अदुगा हुमद्रा मरीको अद सिंगैसेको हाइदि चही अफबो ओइको हंदक चही गी ओइना अदु थबक इंखांगीदा के हाइदि करबारगुंबगी हाइरगदि हाइदि पोचे योनबा खोटपा कैसु अकाइबा केमता लेइते अदुगा खुजुखुलाइगी पोट योनबसु काइदेको हाइदि खुजुखुलाइगी पोट गुंबा योनबा खोपसु कैसु अकाइबा केमता लेइते अदुगा लाइक तंबा खोटपागी ओइना हाइरगदिको अंगांगैगी ओइना हाइरगदि इंजीनियरिंग गुंबा अदगी मास कम्युनिकेशंस गुंबा हाइतारको खितंग ngang sakpagi haidi lamda adumba haitare ko tan khara haina ba ngang oitar adumba thabi bi engineering amadi yam chana ni ko mangonda haidi aduga haidi communication related field haitare ko ken sai ge na haidi journalism kain hara sen ko sugumba mayam se haidi mangonda chana bo oibuto aduga normal just haidi akoina like tamaga adum haidi marketing gumba gi line da la asu kholasu simasu adum chane ko sisena khoi gi kenoga chahi अफबगा अदुगा अमना कैनोगा लेरेको तौगदबा प्रोफेशनगा हेल्थ की मतंगदना को हाइदि खोंगुंबा नाबा खोटपको खोंगुंबा नाबा या नाबको हाइदि यागुंबा खतंग नुवाइतबा खोटबा हाइतारेको अदुंबा खरा लेको बीपी गुंबा चेक तौथोपियो रेगुलर को अदुगा हाइदि अखोइगी खोंग हाम यातबगी प्रॉब्लम गुंबा अदुंबा गुंबासु खतंग पिको हेल्थ की अदुगा हाइदि पुक हाइदि स्टमक से यामना सेंसिटिव ओइबदो हाइदि पंचादा चाबा यातबा गुंबा हाइतारेको अदुमाइना खतंग ओइको दो चाबा थकपदा खतंग खरा केनो तौबियोको मीना हिदाका योलागने मोइसे सुमाइ हाइका हाइदि हिदाक से अखोइगी हजिकांदि कमर्शियल ओइबा मयामसु लेनको डॉक्टर येंगदबिदा हाइदि हिदाक से सी चारगदि फनी हाइदि सिदि हर्बल ने सिदि अदुने अदाने सी सप्लीमेंट ने कान हाइ अदुंबा अमता ट्राई तौबिगनुको
ꯑꯗꯨꯝ ꯑꯝꯇ ꯇ꯭ꯔꯥꯏ ꯇꯧꯕꯤꯒꯅꯣ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯄ꯭ꯔꯤꯁꯀ꯭ꯔꯤꯞꯁꯟꯗ ꯂꯥꯛꯄ ꯄꯣꯠ ꯑꯣꯏꯅ ꯆꯥꯕꯤꯌꯣꯕ ꯅꯥꯔꯒꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯃꯤꯅ ꯁꯤ ꯆꯥꯔꯒ ꯐꯅꯤ ꯁꯤ ꯇꯧꯔꯒ ꯐꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯗꯣ ꯀꯩꯅꯣ ꯇꯧꯕꯤꯒꯅꯣꯕ ꯂꯧꯕꯤꯒꯅꯣꯕ ꯑꯗꯨꯒꯤ ꯄꯣꯠꯇꯨꯃꯀꯣ ꯑꯗꯨ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯀꯨꯝꯚ ꯔꯥꯁꯤꯒꯤ ꯀꯥꯔꯠ ꯔꯤꯗꯤꯡꯁꯦꯀꯣ